Ngashi ayuk phongkiba tongan Manipuri sifongsing amasung thokiba thawdo wathoksingi maruoibi I pausing khongusaraga Manipur top channel gi maikeidigi myamna thamjagi ahanbada police custody da mi sibir senaba SI Jitendro Phare ngasi court puthokadori amasum power lana seasonaba police personnel misam amaga manana lauraga thabak lakhatkani chief minister Sana sabi sel singu yade habigi damak logi wang da fara batuna police custody da miyoema sian kibagi case da mapung oina senari Impal police station gi SI thoksom Jitendro ngasi numidang police na fare hayang hauna bi matung ina court putholagani Impal West district police ki ASP Khetramayum Sibakandana pauksi sida hai SI Jitendro gi mathakta FIR ama lokale ma ngasi numidang laktuna surrender tawrare hauna bi matung ina mahak fare amasu mahak farabanina masin hangbagi tangai fadaba lairi laikhidraba aramam nanau lambidagi fijam setlaga phakiba singa duda kana yawi amasu matau kamdawna uniform setpa police personnel kharaga mahak pullaga nanau puduna mayumna thibu humbagi thabak sathabano haiba wahangpong satharaba matamda sapsana khangani madu khanglaba tungda makhogi mathakta su karamba logi thabak lokatpa yabagi haiba yengani Thazab yaba mafamdagi phangba paun hai sana sabiyo haina sana CLP hiba miyedu laikhidraba nanaugi laikai amatadagini magna police ta wakalakpadagi case asi SIS na paibani adumapu awang thakpi police personnel sina phongdorakpagi matungina aramam nanau koba miyema sanagi CL singdabagi matangna kanagomba ama wakalai haibu official oiba paw ama fawbalaiti ASP na supaw du khangde aduga Impal police station gi OC na sumadugi maramda karimata khangde hari imung manungi miyoi khrana pauksi sida hai fizam setpa police personnel khrana nanaw lambi dagi phakibani khwaidigi ikon kon satkiba police personnel amana makho Impal thanagi SI Jitendro gi makhada lakpani Impal police station da imung gi miyoi sing lao maki wapa madugi matung ina imung manungi miyoi sing Impal police station da numit adugi ayuk pung taranum tarakpada sakhi Makoi pung ani hena Jitendro bu ngai henki tungda Jitendro laklaga sel kaya purai hain hanglaki imung manungi miyoi singa duna nanau bu kari maram gi phabano haibadu takpiyu amasum sel purau hairibadu kayam yamano hain sangki amasum sel puraktragadi kari gi lakli bano haiduna Jitendro na yamna thina serki magna phariba nanau bu phabagi maram khanganaba wari sanajage haiki adubu magna yakide Nakoi magi kanano kadigidamakta nakoi maga unagadoribano haina yamna sauna wanglaki tungda Jitendro na sema set amada khuyek lokhi aduga magna pharaga pukhiba nanau lokaphlom dagi puthura pukhi SI Jitendro na khudakta lupa lak manga purakadabane haina demand taraki imung manungi miyoi singaduna senfam adumak yaudraga su kharadi numidang waram phawbugi manungda pige haina thajaba piki aduga makhoi mayumda halaki imung manungi miyoi singna pauksi sida hai police na piyu hairiba senfam sing adu kamdauna suhangadagi haina wa tanabada araibisana mayam kaithoknana bu honaki aduga lupa lak ani fawbadi pinana ba thorang toksi haina senaki nungtilgi pung ohum lom tarakpada civil dress setpa SI thoktom Jitendro uniform setpa SI ama masum police personnel mayamna nanabu maki mayumda pusilaki aduga imungda lai hairiba sana sing adu puthoro haina thawda piki makoina pharaga purakliba nanauna upu hangduna sana sing thiki amasu maki mining komlibi loinabigi manada yaliba sana sana amadusu puthoro haina phongdoki adu maki nupina sap saba maram khangdabanina sana adu piyu haibi yakide tungna nanauna maki thawai kanbina naba madum sama mamada kyara khana haijaki police officer adudasu makong paiduna khurumke dubu police officer aduna maki wapum adu tabikide maki mataw adu thawai soklabi loinabina nahaki aton masenpham du mahakna oirabasu thiraga singani haina mapuroibabu themjinbiki tungna ikhang khangawda nanaw karigum ama thaklubagi mawongna famungda longna wan tharaki hairi atopa paul likhuna man hai police station da lakhiba imungunungi miyoi singaduda huyek laukiba sejet adu arrest memo oiramki adubu arrest memo aduda FIR number yaude amasum phabagi matam amasum phabagi maram karigumba amata pande hairiba arrest memo adu police officer singnasu makhoi khangde hai imung manungi miyoi singna thawai yaudraba nanaugi hakchang adu ngasi numidang phawba lau haibi yadri se minister nongthongmum birena wakat chirol amadi pishinkre hayeng
Chief Minister की imung manung ki miyoi singa unaraba yai amaromda thaudo wasiga mari lainana Chief Minister N Bere na paumi singa phongdokhibada nanau misi gi matangda laingakna sapsaba thabok lokhale laikhidrabagi imung manung da topfam thokpa tawgani police personnel singna makhoi da piriba power gi wangbra thabok torokpa tarabadi sapsaba action lokhatkani amasu misamda piba seraka sa manana pingana blokhotfam thokpa thabok singa lokhtkani SI Jitendro na satakiba thaba adu ASP amadi OC da pawpira malaite Mangna satakiba thawong adu masagweba label satakibani haibagi singnabale maramaduna maki mathakta FIR ama lokhale makpu pharaba matung thawdu wasigi matangna wangpong satharagani hainasu makatana phongdorakhi makha satharakpoina to pawa Manipur High Court tharakpe election petition kuntraga taruk shure anoba tara yauna puna petition taraga taruk mari leinabasingda notice issue tokre Handakta pangthokiba Manipur Legislative Assembly gi mikal Representations of People's Act 1951 gi tongan section kyabu khungawnai haiduna mikal asida mirep oikibasingna mai pakraba MLA singi mathakta tharakhiba election petition tara amasu Manipur High Court ngasi lokhatna respondent singda notice thakre haidi nauna ngasi petition tara lokhatkiba si tharaga haujuk phawbda High Court na mikal asiga mari leinana petition tara ga tur lokhatkre Presna phangba pawgi matung ina High Court haujuk phawar fun election affidavit kuntraga taruk tharakre hari election petition tharakliba miyoi singi maikaidigi mai pakib MLA singa si satnaba yahan bigano petitioner oiriba makhoibu MLA oina khanbiyu haina makhoi gi player pali High Court of Manipur gi Justice MBhi Muralinder gi single bench na ngasi list tawkraba election petition singa duri lamlai assembly constituency gi hanagi MLA khetrami beren haujuk MLA oiriba Kombatabam ibomsa ki mathakta Langthabal Assembly constituency the Indian National Congress ki mirep oikiba hanagi MLA Okram Zoina MLA Karamsyam ki mathakta Andhra Assembly constituency the MPP ki mirep oikiba L Sanjoina MLA Thamnaujam Syam Kumar ki mathakta amadi Singat Assembly constituency the mirep oikiba Genswat Zona MLA Chinun Thangi mathakta tharkhibani Court asigi Justice Antem Bimol gi single bench na list okraba election petition singa duri Bisnupur Assembly constituency the Janata Dal United ki mire boikiba oinam Nabakishor na haujuk MLA oriba Govidas Konthaujam gi mathakta Thamaiban Assembly constituency the BJP gi mire boikiba Zotin Waikhom na MLA Khumaksam Joy Kishan gi mathakta thakibani loinana Justice Lanu Sumkum Zamir gi single bench na list of election petition singa duna Kairao Assembly constituency the NPP gi mere wakiba Nasiruddin Khan MLA Laurem Rameshwar gi mathakta Noria Pakhang Lakpe Assembly constituency the NPP gi mere wakiba Han gi MLA Soibam Subhash Chandra na MLA Soraisam KV gi mathakta Kumbi Assembly constituency the Janata Dal United ki mere wakiba Antem Sanjoina MLA Sensam Premchandra gi mathakta Sandal Assembly constituency da NPF ki mire boy ki ba Langhu Polring na MLA Olis ki mathakta tharakpa election petition singni Justice Lanu Sungkum Zami na petitioner singi council na thamlakpa sing taraba matungda MLA Laurema Brameshwar MLA Soraisam KV MLA Sansam Premchan amadi MLA SS Olis notice thakibaga loina pakhum singa du me kun go humdoi phawgi manungda yaholakadabne mati makataba sing khanana me kun go humdoi da list tawre han thamki Justice MB Muralinder nasu petitioner gi council singa thamlakpa wafam sing taraba tungda MLA Karamsyam MLA Khongman namam ibomsa da su notice issue tawkibaga loina pakhum singa du me kun ga tere phawgi manungda yaholakadabne mati makataba sing khanana ba me kun ga tere list tawre su hari loina just asina MLA Thamraujam Syam Kumar amadi MLA Sinun Thang nasu notice thakibaga loina pakhum singa du June ani phawgi manung da holakadabane madi makataba sing khanana ba June ani da matter as list tawre haina su khanki amaram da Justice Antem Bimol nasu petitioner gi council singa thamna wafam sing tarba matungda MLA Govidas Konthaujam da notice thaduna pakhum adu me kunga humdoi phawgi manungda yaholakadabane amadi makataba sing khanana ba matter as me kunga humdoi da list tawre MLA Khumaksum Joy Kishan dasu notice thakibaga loina pakhum adu me kunga mari phawgi manungda yaholakadabane madi makataba sing khanana ba me kunga mari da list tawre hain stamki Pausnai Lamlai Assembly constituency gi hanagi MLA Ketrimayim Berena tharakiba election petition adu makatana khanana ba me kunga tereta court na list tawki case asi High Court of Manipur gi Justice MB Muralinder gi court ta khanagani Justice asina haukiba taraga matu shubu State Assembly gi mikal dasu kaksing gi MLA oiramba masu
mahaki election affidavit aranbasing yawi haiduna MLA ohinkhidabani hainasu palli atopa pawmadana sei anigi masanupa thangna thinduna hatkre mapana sijanaba honaramle subnatagi sei ani romtamak ngaidiba masanupa mapana thangna thinduna hatlaba tungda masamakpu sinana honaramle sei ani rom khakta ngaidiba masabu thangna thinduna hatlaba matung masa matumda thangna thinjinjaduna sijanaba honabadagi sokpadagi mapadu lekanakre presna phangba thaudosi lamsang police station konba leiren kapi maning lekai haukiba thasigi anigi numidang pung mapalom taba matuna thokibani masabu thangna thilaga halaba matung masa matana sijanaba honaramba miyedugi mami leitan them somorendro sei kungani pan apok mai pa khawi leiren kapi maning lekai degini pausina makhatana haukiba thasigi anigi numidangi pungpham aduda somorendro na mahaki loinabi puspaga khana sainaba makhol tarakpadagi leikaigi meira paibising khamtoknaba sangsinki adubu somorendrogi yumgi thong adu manungdagi lolaga leirama thingnabadagi thong thugairaga yengbuda maki masanupadu mabukta athoba posa amana thinbadagi tamthina solaga leimaida taadun leirama thinaki amasum somorendrona solaga taaduna leiramki amasum puspana wan tharaga taraga leramki makoi ahumbu khutakta rims hospital pukatuna lekatnabada masanupadu lekatnaba ngamdana lekidabani amasum somorendrona housing rims ki ICU ta lekatnari loinabi puspadi khara fagalapadi hospital gi discharge tawkhre thaudo du mari leinana lamsang police station case ma lokhole hainisu pausna phongdurakli atopa paukrana India da press ki ning tamba sang hanthare report malengwi tongan bat lebak singa sangdamna India da leidu I pau gi lamda thabak toriba miyoi singi maning makhatamba ki sang hanadagi yamna hanthare haina agency tagi phamba pau man hari pau sigi matungin reporter without borders haiba agency sina phongba World Press Freedoms Index 2022 gi matungina malemgi tongan bat lebak samaga marfu gi manungda India gi press na ning tamba gi sang asi hana samaga nifuga nitu super rank ta lerambadagi satlibase yasida samaga yankaida hanthare hairi pausina makhatana hai India da press freedom gi sang hantharaklibasi paumi singi mathakta kian khanganbagi thawong sathabagi sangwong khalakpa amasum media hawk sing asida political party singi misang mikhai naibagi thawong singi mami tarakpa sinoigani India da press ki ningtamna thabak tawbagi sang hantharaklibasiga malem gi oina Asia Pacific region hantharaklibasiga yamna sauna mari leinei hainsu lobuyai haukiba kumza English singa kungi mathoi Myanmar military singna lenga paisin ki pirigi paumi singa kahena miyo minei satakiba maramna hana leba sigi index ranking asi samaga humdraga tarukta handakibani masida sunatana Afghanistan Taliban lenga pai kibadigi leba adugi I pau gi lamna thabak tawriba singa asobo saitheng nangkibani index asigi matungina India democracy satpa leba ama oirabasu Narendra Modi na lusingba lenga ama kumza English singa taraga marida lakhibadagi media hawk singi thabak thoram singda awon bakhra lakhi hari masigi sumathakta lenga si lakhibadagi paumi singi mathakda defamations seditions contempt of court na singba kya thajinduna anti national ni haina lakthokpagi thodok kya marum yawkhrabani Laiba sigoine sei khudingi sangsata paumi ahum natragana maridi makoi gi thaba aduga mari leinana heart khiba thingnari salib sei sigi oina hauju phawbada paumi ma heart khiba lekre loinana taragum doina kaisam sangda leiri maramasina India si paumi singi oina di yamna khudong thine oiba laiba amani hainsu report sida palli maru oina Kashmir paumi singa si police amadi paramilitary na tathi ta oina tawibigi thodok yamna tuina thui hainsu pausna makhatari atopa pawamadana atsum articles sahunga humdraga mathoi clause si da piribi special provision singa piyu Indian constitution ge article sahunga humdraga mathoi sina singmi singda piriba akhanaba provision singa senbinaba all tribal students unions Manipur asumna Manipur gi governor laganation se minister en berena masum hill areas committee gi chairman dingang lung gangmai memorandum pishinduna taksinkre Governor Minister amasum Hill Areas Committee gi chairman na pishinkiba memorandum aduda palliba wafamdi kumza English ngani ni pani gi August kunga taru amasum kumza English ngani kungani thugi April kunga taru ta thokiba order singadu log thokpiduna constitution gi article 371 clause gi makhar piriba khanaba provincial singasi ningthina nga senduna thambiyu haibisini memorandum aduna hai Manipur gi singi mi singasi sorna lak taragani thuromni
Governor, Chief Minister amasung Hill Areas Committee gi Chairman na Constitution na piba Article 371 Clause C amasung Manipur Legislative Assembly Hill Areas Committee Order 1972 gi anisuba schedule gi item number 7 subusu ningthina nainabi na bahai jakhi atopa paw madana ACERT gi hang lebe director gi post haptrabadi akan mi ho lakpa yai desam State Council of Educational Research and Training ACERT gi hangduna lediba director gi post asi atuba matamda haptuna makuk morupan loising ama ohendrabadi ihawlakpa yai haina Mahiroi Loop Democratic Students Alliance of Manipur Desam thadorakpa siroramana hairi Desam gi Secretary Publicity and Propaganda Thaudam Shamjaina khuyek piduna thadorakpa sirolasina hai ACERT gi director gi post asi loisang asigi khwaidigi maruiba post amani post asi mamangsai March amadagi hangduna ngasi phawba leirakli masina maram oiraga ACERT gi topom tokpa thawai kya pangma ngamdana leirakli hiram asigi matangda desamna hokiba April gi tang 9 na pung samagi manungna director gi post hapinaba mari leinaba singna taksinba lekre adubo leibak thibiringa si phawba da hariba director gi post asi hangduna leiri Asukuiraba matam sida director gi post asi hapangam dribasigi maram desamna thigalubada thengnarakpa maruiba wafamdi director oiba yaba miyoi singi marakta seniority gi yenaba leiba amasum joint director kanglon sumna kai ka de haiduna sai enaba leiba sini amasum yenariba sing asi awangba wayel loisang phawo yongnaraba aruba sai enaba ma oiri lenga na thokba seniority list adu wayel loisangna sanaba yaroi semda o haini ge thangpiba haribi yathang asi sana handanaba makhatana wayel loisang amasum joint director oiba unconstitutional oi haina wayel loisang na yathang piba yathang adu comply tawnaba mari leinaba loisang na haiba amasum yathang adu singnatuna makhatana wakatpa sina singma sayenaba mayam ama aruba fiom da leiri fiba masida lenga na director gi post asi hapada asobu khudong sadaba ama leirambe adubo phana yamna sayenaba leirabasu asuk maru oiba mai masing tamgadaba mari leinaba loisang ama matam sangna makok maru pandana khundoktuna thambasi khudong sadaba mayam ama lei Maramadura Lengaki, Haishing Masijinaduna, Asan Mirai Naidaba Mong, the Ikai Kumnazariba, Waya Luishan Warep Singsukupna, Kanabiraga, Sayanaba, Tok Luidaba, Muyama, Director Gipamasi, Puhandura Maku Marupan, Luishangama, Henava, Tubamatamda, Honabinaba Lengaki, Mapamda Kangali. Matam Queen Makatana, Asum Nam Sinduna Lady, Mahiroi Singa Akan Biho Amalaka, Yahana Susirul Sinahidi. Amaromdana lam khopsin mamiyoi khrana kanung pat muthana bohnare center amadi Manipur lenga na wetland one lauthokpa yaukhraba kharung pat asi lanai miyoi khrana senjau paiba miyoi khraga khusamnaraga machine sizinaduna lam khopsin duna pat asibu maru phone muthana bohnare haina Citizens Association for Rural Development CARD wabagai na thatorokpa sirol amada haidi Citizen Association for Rural Development gi secretary na khuyek piduna thatorokpa sirol sinahai Kadungpat CARD wabagaina paringnaina ngak senduna lakli adubo handak miyoi khrana lam khopsilakba si lebak thibini matang sida paliba BJP gi lenga na tongan mafam sida lam khopsiliba mayam takhairakpa sibu CARD ki makedi gi thakasari loinana Kaksing district ki manungda leiriba wabagai da leiriba Kadungpat asi tarang ba pat ama oinaba leiriba area lisingamaga satrupari pak sauba si kanbada miyeng sangbiyu Hiramasiga mari lainana Chief Minister da memorandum amasu thajinkre makhataba thabak amata lakat pidre maram sina athubuna miyeng sangbina ba appeal tawri haina supali atopa paw madana lainga ki mai sangamada nongi ising yokna ba sakhiba tenki sijina ba hawdringai de kaikre Nambol Assembly constituency ki manung sana leiba laima pokpam Government Public High School da ICI Foundation Mahiroi Singidama katuna sabi ising tenki sijina ba hawdringai de kaikre Sabu loiba kuidringai de kaikraba tenki asi ningthina quality control tawdana sabadigi kaibani haiba mai loisang adugi committee amadi school authority singna khangnarakhi liter lising taragi capacity oiba tenki asi sabada zaligumba yot masa khara khakna amaga lauksinadaba ngahaki lephalaga thambagi mawongda leiramki sabu loiba numit tarani romdama ngairiba ising tenki edu quality control tawdabana mara moiraga ngarang thil mai ke edu da akan manung sitka loinana sukhiba nongi ising tasinmadagi kairakibani haina thawdu odubu thengna hoba miyoisina phongdoknarakli Manipur lenga ki Education Department amadi Social Welfare Department gi makhada leiba mahiloisang singde ising gi awaba mayuknaba leibising
Khandok laba matungda department ga ayaba lauraga ICI Foundation Mahiroisang Kungo Humdoi Kangalaga Nongi Ising Yok na Tamna Bagdama Ising Tanki Sabag Tabasi sa Tarakpani Hanes Fongdorakli. Ato papaw madana Huangway Municipal Council EO gi matakta vigilance ta amukasu wakat se pisingkre. Imphal West ki Huangway Municipal Council gi Executive Officer Thongam Sanahal gi matakta mathau taba legal action sing makhatan lokhat piu haibi ai basiro lama Municipal Council asigi hana gi chairperson Longjam Babitana Vigilance and Anti-Corruption Department gi ESP da pisingkre hari. Pauksiyasina phangba pawgi matungina aiba seroladu thasigi anida Municipal Council asigi hanagi chairperson Longjam Babita da khuyek piduna pishinkibani hari aduga Vigilance and Anti-Corruption Department gi ASP da pishinkibu wakat seroladu gi copy amasu loisang asigi director da pishinki hari seroladu na phongdorakibasingi manungda Huangway Municipal Council gi Executive Officer oirakliba Thongam Sanahal gi matakta Longjam Babita na aiba complaint ama kumza English ngani taraga mapandagi July taraga tereta se minister da phal toki wakat seroladu na Huangway Municipal Council la serious oiba misconduct amasum corrupt practice amasum maladministration gi thabak thawong sing sa thari haina executive officer asigi mathakta maral siraduna maki mathakta lokhatfam thokpa law gi thabak sing lokhat pinaba haijakhibani se minister da pishin ki wakat chiroladu gi matung in Vigilance and Anti-Corruption Department na case number 34 Vigilance SP BHNA C 2019 register tawdun lokhat ki haina sphongdorakli adumaina ma case aduga mari lainaba documents in Mars Taragani to English in the Kungamatu submit Taukraba, Fawda, House Pawi, and executive officer as he matak lokat from Tokpa, Logi Tabaks in Makatana Lokalatre, Maramaduna Kumza English in the Taragam upon the register Tautuna Lokakiba, Vigilance case Adugi. Present status kangan biyu hai bagaloy na case asi house power na matam asuk sang na pandun directly bigi maram kangan bina basu hai jaki hari loy na Vigilance and Anti-Corruption Department gi ASP na case asi gi matang na khud thingjin bidu na mara lai re hai na search story ba executive officer asi gi mathakta makhata na lokhat mam tokpa logi thapak sing lokatuna mak fabiyo amasum mari lena ba logi provision sigi makhada serak biyu hai na hai jaki bini so hari Ato papaw manamo MSPCL, MS, PDCL na thabak lawgi ayaba laitringaida miyoy kuntragnipan wina hapsilimle. Manipur Sarkar gi Power Department gi makada lairiba Electricity Department na hawkiba English nganiga taraga humdagi December kuntraga mathoida Manipur Gazette notification thoktu Manipur State Electricity Reforms Transfer Scheme 2013 gi makhara Manipur gi governor ayaba piduna Electricity Act 2003 gi section 131 amasum section 133 the same ki Manipur State Power Company Limited MS PCL madi Manipur State Power Distribution Company Limited MS PDCL anina masigi award pe staff hapnaba thabak lawbi ayaba leitringe amasu Manipur Public Service Commission MPSC gi ayaba yauduna matamdugi sarkar aranba mongna miyoi kuntraga nipan power department da assistant engineer electricals oina hapsilamle Press the Pangba Kanaba Palm Gimatung in Manipur Prazana Tangri Magi Awaba Kyak one Mangamnaba Manipur Sakari Power Department and Mato Pangtok the Hena Kumang Sakshinanaba Department Sigi Award Pay Stop Hanaba Group Egi Takta Liva Assistant Engineer Electricals Kungamanga Lonaba Order Ama MPSC in the Toki MPSC Order number 7 to 2013 MPSC DP gi matung in English ngani ga taraga humda gi me tare ta thokiba advertise number 1 of 2013 gi matung ina thagi pay scale lupa lising mapan ga humda gi na lising kuntra ga mari ga sanipan plus lupa lising nipan ga sanipan GP P ga daba group A gi assistant engineer electricals kun ga manga gi launaba MPSC na Manipur combined competitive examination 2013 gi written test ta miyoi yankhai ga mathoi qualify oiduna makataba personality test ki damak recommend toki masida matamdagi Congress Sarkar gi power minister na MPSC na power department gi assistant engineer electrical kunga manga launa bo honari basigi kudung sab lauraga MPSC gi ayaba yaudana asaba OBC gi certificate paibani haina singnaba Chandramani Mangsa tabam amadi Birjit Longjam ko bamiwe ani yauna punamiwe taraga humdoi bu department asida engineer electrical oina hapsinki marak sida Manipur Sarkar gi or department gi thabak thausil hena kumang soksina praja gi seva tawbang amna electricity department asi Electricity Act
2013 gi tuan section singi makada hokiba English singani gi taragumdagi December 13 da asset liabilities proceedings masu personal properties interest writers amasum obligation singba transfer to yauna MSPCL masum MSPDCL lingduna mathau toba hoki adubu campaign any asina award pe staff lauduna thabak hapnabagi ayabadi leramde haukiba English singani gi taraga marigi April 12 thokiba Manipur Gazette notice amagi matungina di MPAC additional function Act 2014 Manipur Act number 6 of 2014 gi schedule 1 gi makhada local authority oiriba IMC Thawal Kaksing Mayang Imphal Nambol Moirang Ningthokong Jiribam Yauna Lilong Thawal Nagar Panchayat Samuru Nagar Panchayat Thongkhong Lakshmi Bazar Lilong Imphal West Kaksing Khunau Kumbi amadi Andro Nagar Panchayat na singbadi thabak laujaba yabaga ayaba pirami aduga Manipur Sarkar gi company ama oina lairiba MSPDCL amadi MSPCL anigi oinadi hokiba English singani taraga manga August 10 da thokiba Manipur Gazette na MPSC gi additional function amendment act 2015 Manipur act number 10 of 2015 gi makhada thabak lobu yabi ayaba piri adubu matamdugi sarkar na company ani asina thabak lobu gi ayaba leitringi amasum MPSC gi ayaba yauduna miyoi kuntraga nipan ba assistant engineer electrical oina thabak hapsilamle matamdugi sarkar na assistant engineer electrical oina hapsilamba singa dudi MSPCL da L Ritu P Ranjita S Kripasaria KS Stella P Yaifava S Hanazauba TS Tina O Roshan Z Tapan Kumar Sharma L Surchandra RK Francis Ramzik Luikham P Loli Lunkholal Lufo amadi Khemsan Rolingni aduga MSPDCL da thabak hapsilamba singa duna Tuwang Kansan K Navakanta N Birzit W Sonia Akui Longpinau Simre TS Ibomsa S Niti I Asasandra L Momosa Thanglalsam Umabati L Sandramani M Santikumar KS A Susma M Birzit L TS David KS Tingnai Hong Khongsai Muhammad Gayazuddin Khan TS Lasmilians Let Khomang Haukif ML Khamkhohau Amadi Tehe Gangogin Khongthangni Hariba miyoi kuntragani pana sigi manungna miyoi kharadi MPSC na lawba exam mai pakrabsu miyoi taragum doirom di MPSC gi ayaba yaudana masum campaign ni asina thabak lawba yabi ayaba laitringai sayemagi mamangda thabak hapsinduna hauji asoba post kya pahali loinana miyoi kharadi asaba OBC certificate sejinai habigi matangna case amasu lairi haina pawsina makhatari adu hauji kuinadi mem pawks matangsa lusinjarage masum pathoksa gi soiki plan ki biars mem ngapigani matam ge ba maroi bi pawks sum mem da update pizarake and thank you